Thoubal district Tasu district administration Thoubal na Shinduna LEIBAK asigi 104 suba Independence Day ki Thouram district asigi mini secretariat complex ta Pangthokkhre ngarang pangthokiba Independence Day ki Thouram aduda district asigi DC Anthem Subasna India gi machu ahum firal singkhatki Thoubal District Police ki SDPO Thingbaizam Kamaljitna Parade Commander oiduna chathakhiba March Past Contingent singi salute DC na okay Thouramatuda District asigi DC Anthem Subasna Independence Day ki yaipa pauzat pireduna District Administration na District asita paikhatliba tongan ma yaifa thaurangi matangda miyamda paudam thi Thouramatuda March Past Parade ta makok mathang taraba contingent sing cultural troops sing amasung mathong masak khangba district asigi tungan ba department singda thabak tori staff singda manamathum amasung appreciation certificate piduna ikai khumna utki Thouramatu the district asigi SP Rakesh Balwal SDO SDC additional SP SDPO inspector district level officer singsu sarukya khi karidagi makhoina India se panba ngambi no hairagadi Bharat macha singna united we hodaba amaga yengthinaba ningthong masa masen khanaraga lam masen khanaraga British ki mateng lawruba mayamduna makhoi gi sangjap mum pirakaga aikhoi gi keno ina karbar tokiba lakpa kangpuduna lengang mapu oirakhibani haibasi aikhoi amu hanna ningsing gadabani masina takpadi aikhoi masen khanaragadi aikhoi na united oidragadi atopa mina khudong saba barabar lawi haibase aikhoi na masi wakhalon aikhoi gi pukning da masi sikna thamgadabani haibaduni British na taramiba policy di divide and rule policy ni mi je khana halaga machet sur rule tawguni ba masi amu khalakta na ba aikhoi na angan oiringai dagi tamakpa united we stand divided we fall haibado aikhoi ningsing si